ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯏꯁꯤꯡ ꯏꯆꯥꯎꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯔꯥꯏ ꯑꯦꯛꯖꯦꯛ ꯆꯞ ꯆꯥꯕ ꯖꯒꯥꯗꯣ ꯑꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯀꯩ ꯃꯌꯥꯝ ꯑꯃ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯌꯨꯝ ꯀꯩ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯄꯣꯠ ꯆꯩ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯤꯡꯈꯣꯜ ꯀꯩꯀꯩ ꯃꯌꯥꯝ ꯑꯃꯁꯨ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯇꯥꯔꯦ ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯩꯈꯣꯏꯒꯤ ꯅꯣꯡꯁꯦ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛꯁꯦ ꯂꯦꯞꯇꯕꯤꯗ ꯆꯨꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯌꯣꯟꯃꯛꯇꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯀꯌꯥꯃꯔꯨꯝ ꯊꯦꯡꯅꯗꯨꯅ ꯂꯩꯔꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ MSFꯀꯤ ꯁꯥꯏꯠꯇꯒꯤ ꯋꯥꯔꯕ ꯏꯃꯨꯡꯁꯤꯡꯗ ꯆꯪꯗꯅ ꯑꯩꯈꯣꯏ ꯉꯝꯖꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯃꯇꯦꯡ ꯊꯥꯡꯗꯣꯛꯄꯗ ꯀꯩꯗꯧꯕꯗ ꯃꯇꯦꯡ ꯄꯥꯡꯖꯕ ꯀꯩꯀꯩ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯊꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ CSO ꯑꯃꯨꯀꯣ ꯀꯩꯀꯩ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩꯈꯣꯏ ꯏꯁꯤꯡ ꯏꯆꯥꯎꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯋꯥꯏ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨꯒ ꯍꯥꯏꯔꯨꯔꯒꯗꯤ ꯍꯧꯖꯤꯛ ꯃꯌꯦꯡ ꯈꯤꯇꯪꯗꯤ ꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯌꯦꯡ ꯌꯥꯝꯅꯕꯨꯗꯤ ꯇꯥꯔꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨ ꯇꯧꯕꯇꯕꯨ ꯑꯁꯣꯝꯒꯤ ꯊꯪꯕ ꯅꯥꯀꯟ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯟ ꯀꯥꯏꯔꯒ ꯆꯪꯉꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯀꯥꯏꯔꯒ ꯆꯪꯉꯛꯈꯤꯕ ꯏꯁꯤꯡ ꯑꯣꯏꯒꯗꯣꯏꯅꯦ ꯑꯗꯨꯅ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯀꯌꯥꯃꯔꯨꯝ ꯊꯨꯝꯖꯤꯟꯕꯗꯒꯤ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯂꯧꯊꯣꯛ ꯂꯧꯁꯤꯟꯒꯤ ꯄꯣꯠ ꯑꯗꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ MSF ꯑꯃꯗꯤ ꯑꯃꯨꯀꯣ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯕꯣꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥꯕꯗ ꯁꯤꯖꯤꯟꯅꯕ ꯍꯤ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯇꯒꯤ ꯂꯧꯈꯠꯆꯔꯒ ꯃꯌꯥꯝꯒꯤ ꯄꯣꯠ ꯆꯩ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟꯗ ꯃꯇꯦꯡ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯞꯗꯦꯠ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯆꯣꯠꯂꯣꯏ ꯍꯧꯖꯤꯛ ꯑꯁꯤ ꯑꯃꯨꯀꯣ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ MSF ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯨꯝꯖꯤꯟꯈ꯭ꯔꯕ ꯌꯨꯝꯁꯤꯡꯗꯒꯤ ꯄꯣꯠ ꯆꯩ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯠꯊꯖꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯃꯈꯛꯇꯒꯤ ꯄꯣꯠ ꯆꯩ ꯀꯌꯥꯝ ꯃꯥꯡꯈ꯭ꯔꯦ ꯀꯌꯥꯝ ꯆꯣꯠꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯁꯨ ꯂꯧꯖꯒꯦ ꯃꯃꯥ ꯃꯄꯥꯒ ꯌꯨꯝ ꯑꯁꯤ ꯄꯨꯟꯅ ꯂꯩꯔꯤꯕ꯭ꯔꯥ ꯑꯉꯥꯡ ꯑꯃꯅꯤ ꯄꯨꯂꯞ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯄꯣꯠꯁꯤ ꯌꯥꯝ ꯍꯥꯞꯄꯒꯨꯝꯁꯦ ꯑꯗꯨꯒꯤ ꯃꯄꯥꯗꯨꯕꯨꯗꯤ ꯈꯣꯡꯅ ꯂꯥꯛꯑꯅꯤꯕ ꯅꯨꯄꯥ ꯑꯀꯟꯕ ꯈꯨꯏꯗꯨꯗꯤ ꯑꯗꯨꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯅꯨꯄꯥꯗꯨꯕꯨꯗꯤ ꯄꯣꯠꯁꯤꯗꯤ ꯌꯥꯝ ꯍꯥꯞꯄꯒꯨꯝꯁꯦꯕ ꯑꯗꯨꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯑꯁꯤ ꯀꯩꯅꯣ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯏꯁꯤꯡꯁꯦ ꯀꯌꯥꯝ ꯂꯨꯅ ꯆꯪꯁꯤꯟꯒꯦ ꯄꯣꯠ ꯆꯩ ꯀꯌꯥꯝꯗꯤ ꯑꯃꯥꯡ ꯑꯇꯥ ꯀꯃꯥꯏ ꯇꯧꯔꯤ ꯏꯌꯥꯝꯕ ꯏꯃꯨꯡꯒꯤꯗꯤ ꯂꯣꯏ ꯑꯔꯩꯕ ꯀꯥꯒꯩ ꯂꯣꯏ ꯊꯨꯝꯃꯦ ꯍꯣꯏ ꯑꯗ ꯑꯃꯥꯡ ꯑꯇꯥꯁꯦ ꯑꯗꯨꯝ ꯐꯤꯔꯣꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯅꯝꯕꯅ ꯑꯗꯒꯤ ꯐꯧ ꯅꯨꯡ ꯂꯩꯕ ꯑꯗꯨꯝ ꯈꯔ ꯑꯅꯝꯕꯅ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯁꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯑꯣꯏꯅ ꯑꯍꯟꯗꯤ ꯌꯥꯎꯕ꯭ꯔꯥ ꯑꯍꯟ ꯑꯁꯣꯟꯕꯃꯛꯇꯤ ꯌꯥꯎꯗ꯭ರೆ ꯌꯨꯝꯁꯤꯒꯤ ꯂꯩꯔꯤꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯑꯌꯥꯝꯕ ꯄꯨꯟꯅ ꯁꯤꯒꯤꯁꯦ ꯃꯤꯑꯣꯏ 5ꯅꯦ ꯑꯉꯥꯡ 3 ꯑꯃꯒ ꯑꯩꯗꯤ ꯅꯠꯇꯦ ꯑꯩꯅ ꯂꯩꯀꯥꯏꯒꯤꯅꯦ ꯑꯁꯤ ꯌꯨꯝ ꯑꯉꯥꯡꯈꯩꯗꯨꯗꯤ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯉꯥꯡꯈꯩ ꯂꯩꯔꯤ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨ ꯕꯣꯠꯇ ꯇꯧꯔꯒ ꯄꯨꯊꯣꯛꯁꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯤ ꯑꯉꯥꯡ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯉꯥꯡꯗꯤ ꯂꯩꯇ꯭ꯔꯦ ꯑꯉꯥꯡ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯟꯗꯣꯛꯈ꯭ꯔꯦꯕ ꯃꯃꯥꯡꯁꯤꯗ ꯅꯤꯅꯤ ꯇꯣꯡꯈꯤꯒꯦ ꯍꯤꯗꯃꯅꯤ ꯈꯔ ꯍꯟꯗꯣꯛꯑꯣ ꯑꯁꯤꯗ ꯌꯥꯔꯦ ꯁꯤꯗ ꯆꯠꯄꯤꯔꯅꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯐꯧ ꯅꯨꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯏꯁꯤꯡ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯦꯞꯇꯅ ꯇꯥꯈꯤꯕ ꯅꯣꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯒꯤ ꯃꯃꯤ ꯑꯗꯨꯅꯤ ꯌꯨꯝ ꯃꯅꯨꯡ ꯀꯩꯀꯥꯁꯨ ꯂꯣꯏꯅ ꯊꯨꯝꯈ꯭ꯔꯦ ꯁꯤ ꯀꯥꯅꯤ ꯂꯣꯏꯅ ꯊꯨꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯅꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏ ꯀꯔꯤ ꯀꯥ ꯂꯣꯏ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯃꯅꯤꯡ ꯀꯔꯤ ꯀꯥ ꯃꯅꯨꯡ ꯀꯥꯅꯨꯡ ꯂꯣꯏ ꯊꯨꯝꯈ꯭ꯔꯕꯅꯤ ꯁꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯧ ꯅꯨꯡ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏꯗ ꯀꯩꯗ ꯐꯩꯔꯒ ꯊꯝꯕ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯀꯌꯥꯃꯔꯨꯝ ꯏꯁꯤꯡ ꯑꯁꯤꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯇꯥꯈꯤꯕ ꯅꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯅꯦ ꯈꯨꯔꯥꯏ ꯁꯤ ꯀꯔꯤ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯣꯏꯗꯣꯏꯅꯣ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯔꯛ ꯅꯥꯟꯗꯕꯝ ꯂꯩꯀꯥꯏ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯔꯛ ꯅꯥꯟꯗꯕꯝ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯤ ꯄꯟ ꯑꯁꯤ ꯈꯪꯍꯧꯗꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯦꯞꯇꯅ ꯇꯥꯈꯤꯕ ꯅꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯟ ꯑꯁꯤ ꯅꯝꯈꯥꯏꯔꯒ ꯆꯪꯂꯛꯂꯒ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯛꯇ ꯆꯥꯎꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯀꯌꯥꯃꯔꯨꯝ ꯊꯨꯝꯖꯤꯟꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯀꯌꯥꯃꯔꯨꯝ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯒꯤ
มิโอยแก่มารมคอยอามาตาทกปัสนามาการดันงายแต่บกิมามีมาสู่คอยอุบฟังลีอดูกะคอยนักกันคอยลักษณะบ่คอยนักกันกิสายตะกิสู่คอยหัวสิพาวกิโอยนะปอดใจเรสคิวตัวว่าอามาดิทางโดกปัสุเล็บสัดรีมีทางโดกปกิสักตั้มมาดูนี่สิดาคอยอุริบเซคอย MSF อามาดิอามุโกฮาริบาลูฟอันนี้สินะคอยกันนะหัวสิเรสคิวบิทับสิมุขตานาดุมจัตตะจรีคอยยุมไกกี่คอยอามาตาทกครับปัสเกอามาเรสคิวตัวว่าอามาดิมีนสิงบะคอยไลฟ์บอร์ดให้ตาเรคอยล็อกตักตะกี้ล็อกขลักปะฮีสิดากันนะมุขจัตตะจรีOgdum jari ba MSF ki thongmi head office ki track and affairs secretary Salam Fernandez meeting hoji ase khoi gi amuko gi ahan sing amadi aikhoi gi MSF ki ahan sing amadi aikhoi gi marup sing pulap pulla kanda khoi gi por ase thangdok gi film aduni urise ase asidai sida khoi nongju kanna ta silakli sing saw si lep ki dawdi mande numi khomni lep tana tarak nong sina maram mar kanda sing saw se thu ni adu bujo hoji su nong tarak podagi pot thangdok ke torma film asisu nong namara morkanda manang nakwa yumomda insin nabo honari hojik thangai sengna harabda khongham pham amang sang latrin phawbo tumjin grabani amadi amang atak amam thomni amaram maduda sing sausna leptamna morkanda amuko amadi MSF hariba lubasina su kanna hojik rescue tawbugi thabasi makha chathajri hojik hojik masu nong tarakpagi samesya sina maram morkanda koi mayam sing sichu pochai thangdokpa sichu 거기 만악 낙과 사파가다 봐 mafam yenga thaijinari thangda nuai na thangda ba thangda maling tha mi te yeng biro জি yamna leptana leptana ai koi tangai phadaba sing han sing kani sing ai koi rescue to bai MSF ki team na yam kanna konna jari thori kai rom thang tu ne no se गाड़ी तो भी बने रहे जा ट्राई कर तो moi godan da thamne sida MSF amuko kulakanda ko ising saung na nanglaba sing mating pang na bagi MSF ki hi akum khara duna kunthong kutin sang duna wana tar sing kanna ki khara kanna paisale amadu ko thajala je punna amadi manung sang amna haigrabo ha haigra कोई जनरल सेक्रेटरी MSF की थोंगी सिंह कुल्ला कोई करना हो जी मखाताना वाना तारब सिंह करना बा लोग सिंह लोकली कुराई नंदा भाई